अहानबद मरोइब पाउ चानुंगी चैबु लोकल द लौमी सिंगना लौराम सुरिंगैदा चिंथक्तगी नोंमै राउंड खरा कापथरखरे हाइरि मणिपुर की एजुकेशन सिस्टम असी अखोई इसाना सोथहनबने नेशनल एजुकेशन स्कीम सिंग निंगथिन यंगसिनबा चंगी हाइना एमपी डॉक्टर बिमोल अकोइजमना हाइख्रे मणिपुर की मियामबु सेंटर की लुचिंगबा सिंगना करिसु लैतना खलकलिबा अमदि मणिपुर मियामना एमएलए सिंगबु चै थांगलिबा सी बीजेपी की एमएलए सिंगी खुदोलनी हाइना हानगी मिनिस्टर एंड लोकेन हाइख्रे अमदी लैबाग असिगी बर्टॉप्सी की खुदोंगचाब लैबा इंस्टीट्यूट सिंगी मनुंगदा रीजनल इंस्टीट्यूट ऑफ मेडिकल साइंस रिम्स ना अहुमसुबा ओइरे खुरमजरी ISTV की नुमिदांग मणिपुरी पाउ मित्यंग ताबिलिबु सिंगबु तराम नोकचरी पाउ संदोंग पिजरी लौमी सिंगना मसा मसा की लौफम दाकी बयाउदना थबक सुननबा पुलिसना मफम क्यादा मतिक चाना सेक्यूरिटी फोर्स सिंगाक सेंदुना थमले हाइरिंगै चेरक्ता ngase yupung tara rom taba matamda Imphal East district ki Sagolmang police station ki manung chanba chanunggi chaibu lokolda lawme singna lawbuk ta thabak suringaida kuki khulai paiba singna nongmai round khara kaptharakre hairi nongmai makhol tabadagi mafam adubu ngak senaba lairiba IRB kangbuna lawme sing adubu asoi angam thoktanaba kakhat hanki hairi thaudok thokfam da sangsilubada aikhoi gi paumi gi kangbu amada lawme singna fongdorak pagi matung ina नोंमै कापथरखिबादु सही अचौबा मखोंगे उचान हौबिदगिनि हाइना फोंदोरक्ले अदो आइजो असिगी मोबाइल टावर लैब मोय असाना प लैसे असिगी मनिंग सिदे लउ बने हिंगोनी लउ अदु चपसिदा अखोइति आइ खमरि सुम फाटपा दुदा ngsai गांग बम ताखेबा मोय गाड़ी दि पोसि थारि माने खनबा अरे हम हंगलगा लोकान जाने अहुन सुम तासले अरे असिन नोमै वरमाने नाइ जु लायरगा लापदे सिरिदा अंगांग जिं लौपेंबा निपिंगां कारमनेबा मोयने नोमै कापे समै तन कारो हारे लेफि खोंनाइ कोइ का हलाबने तावना हजन थोख्राम सिदे मोयने कापते मियनदना अरे कोइ समै तवरगदि कोइ कमाय त खुंगम सिदे मोय मोय लहलवरगा कोइ दि हुंदुखे पानेबा Pung mapan makai tara dai de lauje kumdare sumaina lauje suba khajana suba haurakpasida maru mapasta hana kapi ba e kachu tawra roi de moi kaim tawna ro hai minna nai khoi kai di nongoi law kapi jana nongoi khoi de lebi di loi phagat khare ado moi de lebi di phagat jala na khoi jai ni kai jaga da no na tara ma thoi ming tawrpadi e sidi mawong ma tawre khoi je kamai tawjige na khanar kan da khoi gi maitai IRB ngai jingjina moi haire chalo noi sidai de kudong ki ba ma tawraga di amu nungai te ado khoi nongmai makon tari je kai no khoi khanara je adu ngasi gi oina di chalo na tawra adu mai ka khale ado khoi sumai thabak suba khoba kai do baka da di moi ne maru hanjan jang ka baka khoi da dhap tawgi mawong ma male ba ado khoi ni step ama ma lai jingjina akhoi na pai bu khulai jina adum phagal le adagi kai da kai lege thigale adu moi na pai bu khulai du di khangju khangdre uju dra hai nongmai gi makon tar ju ta dare na sumai le ga di akhoi kamaina kunja lai ba akhoi kamaina thabak suru ga kamai hingdoi no se haijani kapa ba posi dai da akhoi ni isa ga theng na theng na ga ka khalai posi kapak de khote na hari ba posi kai maram gi no kari gi no si huji piar tham deli sumai na mai tai ge lai ta khai na ba tham ningi ra step posi da media da kai da akhoi haininge ba si di अमरम द एरिया ngasi longme singda nongmai kap tharakpagi chapchaba report Sagolmang police station yangangpokpi police station natraga mafam adu da mathau tawriba security agency dagi report tawrakpa leite haina Manipur police ki ex da thagalakpa report amana hairi makhata na sengba chumba khangnaba pau lori hairi Chanungde nongmai kap khide haina Manipur police na phongdokhiba wafam khunja singna yakhidre asi ana yauraba matamda confirm tawgadawribra haina hanglakli ngase yupung tara tabada chanung manakta laiba sahi achoba makhong kuki खुलदगे नोंमै राउंड तरा रोम कापखिबा अदुना लौमे सिंगदा अकी अखंग पोले नोंमै मरुना पांद्रबसु मनाक नकपदा नोंमै पाइबा मी लै खंगलगा करमना लौमीना पुकनिंग लैताना थबक सुबा ngamgadawribano tampakna pairamba khutlai sing loina lakhotkrabasु chingdana free thare habasi ngasigi thaudok asina mayek sengna takle haina khunja singna phongdorakle hiramasigi matangda mafamaduda ISTV news na hakthengna na thengnarakpa paudam Irangsi thokrama tung hojapauba chahiani muk lakbagi manungsida nakanani gi maikai leiramba khusukulai sing ayamba phagana khrama tung shanti hanjilaklena lofam singda chalaga losuna ba honarakba matamsida muk ngasisu Sagolmang PS ki manung chanba
mafam asida kuki khulai pai ba sing chingni ba mioi singna somda uriba maikai somdagi nongmai kapsilai haibagi loksuring eda nongmai kapsilai haibagi thokdok ama thokre ma lairiba lofam sina chaibu lokol haina khangnaba mafam aduni aduga mafam sida mioi taramuk ngasi loksuring eda hairiba thokdok si thokibani hanbada nongmai si kapa horakpada nongmai kapa oiramoyena khanarambadagi tatna sum mathang mathang makol tarakpadagi nongmai kapane haibagi khangakpadagi nakal somda leiriba CRPF aduga somda BSF leiriba singsina whistle khongaga thabak suriba singsi kakhalo haibadagi hoje kakhalaga thabak subadi lepaga leiri aduna laibu wafamdi mafam sida leiriba khunja singsina lok suram singsina fongdorakpadadi hoje hojiksu social media da police na nongmai kakibagi thokdok tu thokhiba leite haibagi wafam ama lakpasida mamangda su asiguma thokdok se kya thokrabana hojiksu masamakna thengna horaga asiguma thokdok singsi thokte haibasida pendaba nungaitaba sing makoiga haideiba dugumba blame toriba mi singduga thengnaringe haibagi oidaba ngangi haibagi wafam sing fongdorakpa leiri aduga hojik laiba wafamdi hojik PR government sina su maikai animaki civil society organizations sing aduga mioi sing kaudana wari sanabagi aduga santi hanjalaknabagi thabak yam kanna paikhaliba matamni handak da sui kuidana Delhi da satuna maikai animaki civil society gi mioi sing yauna Ministry of Home Affairs gi mioi sing unaraga santi hanjalaknaba wari sanaba political gi level da haibatare adugumbagi thabak sing chathaba leigibaga loinana kuidana su civil society organizations in Delhi da salaga wari sanarubagi thajaba mayam pirakhiba lei adugumba thajaba singdu hanjin hanadagi adumak mangaga lakiba kaya amasu laikre aduba hojiksu adumak thajaba singdu handak da su pirakhiba thajaba singdu thajaba oina aikoina thajaba yaribra haiba wafam siga loinana makhata na pirakhiba thajaba singdu ngasi phawwa thabakta kadai phawwa yona onthokhrage haiba wafam si leiriba khunja singsigi thamoida tatana hangaga leiri hauzik thokliba chahi ani henjilakla irang sina maram moraga sufam nompham khangdabada natana maikai khudingmakta haiba tare aduguma charangnabagi phibam uringai sida lau uraga chananaba phawbadi chahi amagi chaba konanaba phawbadi lau uzaraga honanabagi damakta amuk tholakpa matam sida su asiguma thodokse thokpa taragadi karamna hingani aduga kari tawgani oiriba phibam si nakan nama khaktang yengaga nakan nama na phajalaga thamaga nakan nama na free tharabra haiba wafam dusu khunja singsidagi fongdore ngasi thoiba thokdokse si khata nate thoi sanung hariba sanungi area di thoi je mamangda ama PR gi hek matung dagi de khoi sida cookie jingina kapai ba kano je 7 si sang kan sujara amne kapi ju once amuk thokuna te mokon tare ni pan si thokpa ngatani adu duga asara fan ga share pe ko le sidagi 100 meter da cookie jingina no mai kapa ga san pura ga sakhrine ba adu bu central forcing jina moi sang yeng re san hati haine ba video ka gi proof pir kan ne moina masana hatle habi yazari je nakanin mak chamana ni yeng biyo ba yengi posida cookie jingina sumnai raga khoi parjana di sida lowsing uba matam sida kanana labuk da kumaga santi yoina moi protection pan am toroga jo kamnana kaina todino ba phubala da jo protection tong na mi kabak tan mukhuta pan ri doni sida yamna ningtam na kaina todino sida kaina low kukuruga kaina todino kaina sudino ba aikoina maningda awangom thangbasida uriba singsi filen code chingdai jawlan hariba kuki khul sing aduni aduga ngasi chanung mamang yangdong sida chaibu lokol da loksuba yauramba mioi singna fongdorokpa dum wafam taminase hanjan thokram sidi moina kapi admiyanadana ada khoi sumajum tawraga di khoi kamai ta khungam si moi moi lawraga khoi di hongdokhe panne ba ni khomuse moi leiba disan kumba sharpi kumba sumba khoi protect tawriba moi gi jaga di nata ba moi gi hek khara nakna ba hai tare moi kitang ka khala gi moi gi sing oi ba jaga de khoi gi oi ba ada su bane ba adu gi sigi sing manung je sidagi kapak bane ba poche e ka su tawra roi de moi ka im tawna ro hai minna na ya khoi kai di nongoi law ka bi jana nongoi khoi gi de lai bi loi phagat khare adu moi de lai bi phagat da jala na khoi ja hai ni kai jaga da no na ade manga taru tare ni pala sum su jale ba sidi mawong tawe na hai ba da gi de tawre khoi je kamai taw jige na khanar kan da khoi gi mai tai ayar bi ngai jing jina moi hare noi kano tawdre ka khatlo na moi lifi khonge ba adu buk ta khoi lam helaga dum sure ba su kan sida
चलो नोई सिदाइदा खुदोंग थिबा अमा मा तौरगदी अमु नुंगाइते अदो कोई नुंगमै मखोन तारिजे कइनो कोइनो कोइ खनरजे अदु ngasi gi oinadi chalo na tawra adumai ka khale ko ado koi sumai thabak suba khoba kaidoba ka dadi moi na maru hanjanjan ka baga khoi da dhap tawgi mawong ma male ba ado khoi ni step pos ama ma lai jingjina akhoi na pai khulai jina adum phagal le adagi kai da kai lege thigale adu moi na pai khulai dudi khangju khangdre uju dra hai nongmai gi makhon tar ju ta dare na sumai le gadi akhoi kamaina kunja lai ba khoi kamaina thabak suru ka kamai hingdoinu se haijani kapa ba posi dai da khoi ni isa ga hengna thengna ga ka khalai posi kapak de khote na hari ba posi kai maram gi no kari gi no si huji piar tham deli sumai na mai tai gi lai cha khai na ba tham ningi ra step pos da media da kai da khoi hai ninge ba si de वीडियो जर्नलिस्ट अजित लेहाउ थाबम का लोनना ISTV न्यूज की दमक पाउदम जरिबा लोंजम गुणसंद्रा चानुंग ममांग यांगदोंग सगोलमांग PS के मनुंग चन्ना चानुंग ममांग यांगदोंगी चैबु लकोलदा नोंमै कापगी मखोल ताहनखिबना लौमे सिंगदा मेपाइबा पोखले हाइना कोकोमे फार्मर्स विंग हाइरि ngasi thoki bathogdok asiga mari lainana yengsinba lakhibada कोकोमे फार्मर्स विंग की कन्वेनर AB maitaina phongdorakpada लौमे सिंगदा अतमनना अशोकापन नंगद्रिबा फाउबा नोंमै कापते हाइगदौरिब्रा हंगलखले असिगुम्बा थौदोकसिंग असुम थोकपा तारगदी इरांगना सोकलबा लौफमसिंगदा लौमीसिंगना लौ उबदा खुदोंथीबा थोक्तनबा सेंट्रल गवर्नमेंटना सिक्योरिटी स्क्वाड सिंग थमलिबा असि मपुंग फाना तौबा नते वाहन थोक लेते हाइगनी तंपाक्तना अकनबा मिटियंग चंगलगा चिंगदना फ्री थाबगी मौंग असि तौहनबिगनु फोंदोरकले लौमीदु नोंमै ओंजल काप नत्रगजु चिंगथक्तगी नोंमै कापपो मतमदा लौमीसिंगदी मथ्वाई दो यामना वाजै अदन मसिगुम थबक सिंजे मसिगुम थौदोक सिंजे तोइना थोपजे एकोइ यामना कंडेम तौई मसि मतुंग थोक्तनबा अथॉरिटी जिंगना अदुगा गवर्नमेंटना मसि यंजनबियो मसिगुम थौदोकजे थोनबिगनो चिंगदा फ्री थारगा तंपाक्तदंग चेक्सलगा चिंगदा फ्री थारिबा मयामजे थादनबा मसि क्रैक डाउन तौरगा मनिंग तमना लौमी जिंजना अकी तुजुंग लेतना तंपाक्ता थबक सुननबा मसिदा गवर्नमेंट साइटगी अचौबा मतेंग पांगदना सपोर्ट तौबिदना मनिंग तमना थबक सोनबियो हाबजे कोगी कोकोमी साइटगी कोकोमी फार्मर विंग साइटगी मिदाइग थोंगदा मयामदा थमजनिंग मौबमनि Present rule laina laina chingda nongmai kapagi makholta haliba anti social loiba elements sing search operations atharaga khudakta phakalabadi lamhen tuhen basing lairoi haina MLA location haikre ngasi khundrak pa mesi gi manung janna sagulmang police station konba chanung mamang yangdungi jaibu lokol da law suba lawmesing da nongmai kapagi makhol tahan khibaga mari lainana pawmesing unabada location na chingamasung tam animakta lawbada ayet apan piriba anti social oiba elements sing ase तौहन बिदनबा गवर्नर चीफ सेक्रेटरी अमदी DGP न थबक ओइना उटपियु हाइखे मार्क नमखा ताना पॉपुलर गवर्नमेंट अमल लैहंदना प्रेसिडेंट रूल लैरबा मतमसेदा एंटी सोशल लोइबा एलिमेंट सिंग न तौनिंगबा तौहलिबा असिगे वाहनथोक करिनो हंखे चीफ सेक्रेटरी न डिसेंबर थातगी लांजनरिबा सिंग मसा मसागी युमदगी हंजिल हनगनी हाइखिबदा मोरे अमदी चुराचानपुरगी ओइनदी याखिरोय हाइबसिना मणिपुरदा इंगतपा हंजिले हाइबा याखिरोय हाइबा वाफम थमलकले कांगपोकपीगी SP दा खुद थाखिबा सिंगदा ngasi फाउबा एक्शन लौखटखिबगी वाफम लैत्रगा तंपाक्ता इचिलिनाव अमदी खुदोंथीबा कयादा मियामगी मतेंग पांखिबा खुलंगाकपा सिंग फा पुनबगी थबक चथन हनबा असिना मियामदा चावना चममनबा थोकले हाइखे ओइबा फिबम असिदा BJP ना खंगसिनदना तुमिना लैरिबा लैसिनबा असिदा मियामगी दमक करिसु खनरबरा हंगलखले हौजिकी सेंटर दा BJP na tawraga central government se BJP na salai government na si mamang previous government na su BJP na salai ra mina adu na tabda adu tawraga ni fu ka ni ada ka ni adu tawni ada tawn habi mahuta hauji hang ba ya da na leri ba hauji no mai ka tan khota tawn nam se honorable MLA sing BJP honorable MLA sing na magi higher authority da haidna khota da hauji amta tawbu udabase masisu laibak thibani ne mase masisu tawroi dabna sisu kodak ta sumana toy galagadi atai da langang na ba sangna ba hunna ba adugi mahuta mina adu hara chengdok sing tawbi mota sumba da di khut tham amma tawde mase athubyon da tharagadi parja miyamna hena nongai ba phawgani aduga ngasai kare summa taropa matam da BJP honorable members sing na nungmai authority state president na kaina suman amma da statement pi ban da taga madu tawba yaro na amta tawba udabase masi ai wakhandri tahoninge athubonda tawbi hadaga parja mami nungai taba mission thole maju thon bigna na sigi through da jaina appeal da jadisin Manipur gilenga ke education system ase ekhoi isana sotha hanbani national education scheme sing
ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯆꯪꯏ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP Dr. Bimol Akoizamna ꯐꯣꯡꯗꯣꯛꯈ꯭ꯔꯦ MP Dr. Bimol Akoizamna ngasi Moirang SC gi manungda National Education Scheme gi makhada semgatkiba Moirang Multipurpose Higher Secondary School gi anauba building mahiroi singna class tawbada mi paiba poknare haiba wafam lakpadagi school asigi phibam yengsinbaga loinana ACSC gi kwakta sandhong awang lekai da hangba relief camp ta chatuna campus gi IDP singna thengnariba kodongcha daba kaya sing yengsinbagi khongchatta MP na wafam ase phongdokibani ngasigi MP gi khongchat aduna kwakta sandhong relief camp ta ahan bada chatuna yengsinke camp ki IDP singna lairibagi phibam Camp manungda koina chatuna yengsilaba matung IDP singa hakthengna wari watai su sanake MP na camp ki fibam urubada IDP singna leiramliba fibam ubada nungnangba phongdokpaga loinana mahaki maikaidagi campus gi oina family amamam leibada privacy leitabana chingba kaya singidamak ubakna partition kharagani haibagi thajaba piramki Masida natana nupe singna iruzaba matamda privacy maintain leitriba sesu markna semjilagani hairamki toilet ki oinadi district administration da athubada semjinaba pautak piramki tungda MP na Moirang lamkhai da leiba Moirang Multipurpose Higher Secondary School gi hana leiriba ariba school gi structure gi mathakta G+1 oiba Nauna Sakiba School Building gi fibam yengsinki Saba kuidriba building asida mahiroi singna class tawbada akiba pokliba karino haina masamak building da kaduna yengbada building asigi floor gi sat hairiba asi yamna nopa chumna chatpada nomba yauba thengna rakhibata natana sat hairaba building gi roof tagi nong yuraktuna sat mathakta GI seat kupsinduna thanamba thengna rakhi MP na school asigi fibam ga school asida tamlamliba mahiroi singi Masinga ubada asuki matik mahiroi yamlamba sida lenga ke school lama oina apenba pokhi MP na khongsara siga mari lenana phongdokibada school asigi leramliba mahiroi gi strength ki hairabadi apenba poi adubu khwaidagi liraba Manipur gi school sengi manungda ama oiriba school asigi building structure nauna saidi hairaga nauna sariba building ga hana leramba ariba building hena lingna leramba simak laibak thibani asigumba kaya sina ngasi Manipur sakhotpada thinthabani hairaduna laibak ki Lairiba Mahiloi Sang Sing National Education gi scheme kaya laklabasu adumak sotharaga laikigani masida aikoi mari lainaba singna ahenba mityeng changba mathautai haiki Miyam da khaman ma group sang ne basi ozam the ne uji retire to sidai se 1979 tam ko ne aina satri wari ngai dei urak ko school je ozaw era retire to bo chapa na building structure sab lai le hai ano wo sar ma jin se ura ma am to ma se da sabna sale ma ngu let the public know ako se khamai le no ko le pak se angom cham aro ako na se moi da mu to wa so ga ino ngam na kai no anga ki so wara pam me na bam chang ba Ako so furu ba mo ina mi maray baki tawning ba pa ba tawning ba pa ile no obsess class mo asi angang ma singo ningay ko kay to rosin angang si na to kana na dai ta blog do no asi sarkar pa bi mi so tar ga te sung te investigate to view journalist ma so si kana na sa no kamai to no ai pagi ani rak surya ai ni 2007 rio amugla amaga rang sanjalam sa ke 2017 ni so asi sa suma je tong da no ari ge section mam pa yo Manipur gi miyambu center gi luchingba singna tumit kangumna khalakliba amadi Manipur miyamna Manipur gi MLA singbu usitna chai thangliba si BJP gi MLA singi khudol ni haina hanagi minister namairakpam lokenna mahiroi singda manamathum yenthokpagi thoramda haikre Bright Educational Career Solution Beka Lemapokpam Kunfamna Sinduna Lemapokpam Gram Panchayat ki manungda lairiba afaba mahiroi sing pongning thogatpagi tararak suba merit award ngasi khongnangcha karak community hall Lemapokpam da pangthokpa thoram aduda bosem CBSE amadi kosem lauba class 10 amadi class 12 ta mark wangna fanglakpa mahiroi singda manamathum piduna pongning thogatki thoram aduda hanagi minister and lokena makhatana Mahiroi singna mark wangna fangnabagi damak exam thagadaba nate afaba mahiroi amamam oiba ngamnaba kanna hotnagadabani Manipur gi miyamna rajniti tawriba maruaina MLA oiriba singda thina chai thangba tawriba si BJP gi MLA singi khudolni India gi Prime Minister Narendra Modi amadi Home Minister Amit Shah na Manipur gi MLA singbu usitriba si BJP gi MLA singna thokhanbani BJP gi MLA kunfani thoi leina lenga kama semba ngamdaba haibasi makhoida aikhoina kari asa amuk tawningai legedagi haike Center di situ bahkan terkait ini, baik itu menteri atau jago meminta orang dari Manipur atau Manipur
politics tawriba rajni tawriba laibak semgadawri kari moina purani tumi kam du urabane aduna din laibak administration pai tawriba sigum chathom dawriba sigum boda tumi kam ne uragadi isam tambar bagi pragati kari hayo uramgadi bharatiya janata party ki koi manga khatum manawa kari adu boki manung da ekoi manipuri irang se isuje sigo satragadi ai koi tham thamo kadi emiri ko na thadoga manipuri ki bharatiya janata party ne koi kulak to kare hayo na tahana sigi thauja to urane Regional Institute of Medical Science RIMS की नौना साबा बटोप्सी एंड कोल रूम डायरेक्टर जी सुनील कुमार ना हांगदोक्रे डिपार्टमेंट ऑफ फोरेंसिक मेडिसिन एंड टॉक्सिकोलॉजी RIMS इम्फाल ना डिपार्टमेंट असिदा पांगथोकी बथौरम मदुदा RIMS की मेडिकल सुपरिटेंडेंट प्रोफेसर एन संजीव अमदी फोरेंसिक साइंस एंड टेक्नोलॉजी की HOD प्रोफेसर TH मीना ना थौरम मपुसिंग ओइखे थौरम मदुगा मरी लेना डायरेक्टर जी सुनील कुमार ना RIMS की डिपार्टमेंट ऑफ फोरेंसिक मेडिसिन की मखादा virtual autopsy center ama amadi asiba hakchang nifu changgadaba cold room ama hangdokchabane virtual autopsy asina pangthokadoriba asi aikoina hana conventional method ta hakchang gi parts sing khairaga tauba adugi mahutta CT scan amadi MRI season aduna karamna miyoi adu leikhidabano haibadu khangdok pa ngamgadoribane masi anauba poti nate Europe countries singdadi chahi kuntra nifugi mamangda hokrabane adubu India gi oinadi AIMS ta ama Silong da ama aduga ngasi RIMS ta hangliba siga ahum subane masina asengba result pupiba ngamlagane matamgi matung ina court ki ayaba pirabadi conventional autopsy tawdana miyoi ama sibagi maram asi CT scan amadi MRI gi matengna minute mari mangada khangba ngamgadoribane amaromda miyam gi apamba si postmortem tawbiganu haibasini adubu autopsy asina pangthoklabadi tawbaga chap manaragane Hauziki oinadi conventional autopsy asi adumag chathari adubu matam khara leragadi autopsy asina mahut senduna mari lenaba authority da thuna report piba ngamlagani haike amaromda morki compounder laiba imung manungi mi sing laklaga ngaifam oiriba mafam adusu ningthina semjinduna case pairiba ayogi room amasu tongana hangduna thamle haike अखोना पोस्टमार्टम तौगाना पब्लिक की याम तोइबा डिमांड हायगादी अखोइ पोस्टमार्टम तौबिनो हायबासी याम तोइबा डिमांड सी तौदबगा चमाना दोइने अदो इन फ्यूचर वी एक्सपेक्ट दैट दिस विल रिप्लेस हौजिक ऑटोप्सी रिप्लेस नॉर्मल ऑटोप्सी दि रिप्लेस तौद्रिसी अर्लियर अखोइना चनैबा ऑटोप्सी सी इट इज नॉट द रिप्लेसमेंट नाउ इट जस्ट से अखोइगी मागी सप्लीमेंटरी पार्ट अमा ओइना चथरी होगी बट मतम खरा लैरगादी अदुम gradually this may even replace the traditional autopsy. Government toza singna lanai interest oizaba thiduna coaching private tuition toba yauna private school singda su makoina yausin duna lairiba si athubada tokadabani haina Manipur Students Federation MSF na phongdokre Kwakathel thonau zam laikai dilaiba MSF ki head office ta pangthokiba paugi mifam aduda President Hizam Rosan na Department of Education ACE na haukiba lisingani kunithoi gi October 10 da thokiba chirolamagi matung inna Central Service Conduct Rules 1964 Sub Rule 1 amadi 2 da yauriba singi matung inna lainga ki loisang da thabak tawriba amatana mangjauna na lainga ki ayaba laudana phongna natraga na koina na lalol itik amada natraga lalol itik ama hekta tawridabani haiba lairi Right to Children Free and Compulsory Education Act 2009 gi rule da yauriba provision sing indana lairiba oja singi mathakta lengak na yengsindana adumak laigadawribra Lengak na ngasi fauba asoiba system amagi makhada chalairiba mahiloisang sing asigi mathakta mityeng changlak tabana lanai mioi kharana lanai oiba mawongda school sing hangdokna bagi wakalda mityeng thamduna education bu lanai gi oiba mawongda onthorakpa amadi lengaki lairiba mailoisang singbuna fagatnaba yengsinbagi mami taraktabadagi lengaki school da oza oiduna lairiba oza kharana magi thokpa tawduna lairakpadagi lengaki school singda mahima sing tambagi chang nimtharakpani Maramaduna lanai gi mawongda sendal lambi oina masagi oizaba thiduna lenga ki school gi ozana coaching private tuition da yauriba tauriba hangdokliba chalairiba yauna lanai mahiroi singda hakthengnana nakoinana natraga lanai mahiloi sangsing oina hangdokliba tauriba chalairiba singi mathakta lengak na athubada mityeng changbiu oza singna lanai gi interest tauriba sing masana khangna thubada lepkadabani Karigumba MSF na hairiba mayok sing asige mayok ta thabak tawba thengnarabadi masa na afafata puzagadabani amadi
चेनरीबा ओजासिंगी ममिंग मथा अमदी यावरिबा हांगदोक्लिबा तौरिबा कोचिंग ट्यूशन इंस्टीट्यूट सिंगी ममिंग मथा मियामदा लाउथोक्लगनी हाइकी हमजरी अखोई स्कूल तौबीरिबा स्कूल फाउंडर सिंगदा लेंगा की सिगुम्बा अखोई ओजा सिंग याउसनबरा हाइबदु फजन मुनिटर तौबीगदौनी गवर्नमेंट की ओजा सिंगना कोचिंग तौरंबा अमदी स्कूल नाकोइना हांगबा यावरगदी मदु खुदकता तोपीरगा लेबाकसिगी खुनाइसिगी हेन मपुंग फानबा मही मसिंग ताकपदा लेंगा की स्कूल सिंगदा माइ ओनसिनबिरगा थबकसिंग तौगदौनी हाइबसिनी लमलाई केंद्र की मनुंग चनबा यांगंग पोकपी अमदी अकोइबगी खुलदा लौ उबदा सिक्योरिटी की अहोबा अमत लैतना ngakpi senbibadagi lawfam ayamba lawpan mangamle haina yangang popi village development committee ge assistant secretary thokchom amulna paumisingda phongdokre yangang popi maning lokol da paumisinga unabada amulna makha takibada lamlai kendra gi mla kh ibom chana yangang popi area da mathau tawriba indian army crpf BSF Manipur Police की मकोक थोंगबा सिंगदा लमलाई केंद्र की लौ उबा याददुना लाकपा लौफम खुदिंगमक लौ उबा यानबा अकनबा चेक्सिन थौरांग लौखटनबा कन्ना हाइबदगी हाना कुके सिंगना लेरंबा बंकर सिंग सेक्यूरिटी फोर्स सिंगना लेसिनबदा नतना लबुक अमदी चिंगा ताइनबा मफम सिंगदा अयुक पुंग तरुक्तगी नुमिदांग वाइरम पुंग मंगा फाउबा ड्यूटी तौदुना लौमी सिंगना लौ उनबा चथोक चसिन तौबदा कनागुम्बा अमतना अयेत पपिरकपा ngamdanaba kan ngakli Manipur Police amadi Central Force singi official singa khunja singna phaminaduna lau panba yaba mafam sing lepthoktuna lau panbagi thabak horakibani hauzik fawbagi oina yangang pokpi sabung kho khunau amadi atai khulgi laufam ayamba lau uba hore lemhauri ba laufam kharadi laupu singna udaba yauri makoina phongdorakpada chahi ani lau urudraba laufam sing adu hauzik napi yam thana hauraga laibana maram oiraga hauzik khoiraga lau ubada khudungsa dabakaya thokadabana udabani Karigumba kalenda lau khoi horam labadi lau ubada akaiba amata thoklam dabasu yabadu hauzikti matang sadre khanbadagi lau udabani security ga mari amata lainadi haina phongdorak palai handak fazana ngak se liba asigumna mathang sahidadi kalen sanbot khoiba haurakpada December thadagi May mamangda lau khoi honaba security ki cheksin thorang lokhadaningi haina makna makha takhi lemhoriba 35% kari maram gi dangta uba ngamdrino lawjiu lawai tabagi law oiba imphal gi law oiba ubada sahi ani sila abanina napi je asduki matik haubanina akoi ubada paisa aduki matik sangadaba ubagi khudong chabji masi ngamdaba haitare kanamba na athingba akoi gi maikaida khunjagi maikaida athingba piba laite uningba jaga gai u तौबदबु नखोगी सेफ्टी होइगदबा खरा सिंगुम किया नकपदुदी नोइना खरा वाखंदु खल्लगा इरांग थोक्तनबा मवंगद येंगागा आइगी इसाजु सोक्तनबा मवंगदु येंगागा उ हायना हाइबिबा अदु न मरम ओइरगा अखोई जगह उबा याबा जगह बौदे अखोई ओक्पाइ तौरगा हुजिग 75% जिबौदे अखोई तसेंगना उबा ngamjare Kangchup Singkhongda Ladiba IDP Singh Award Pagi Matangda Fayengdagi Popular na Haikiba Wahai Karada Lengaga Sinamahaki Matakta FR Panduna Pana Bahotnariba Si Yaningde Kudakta Handokpi Haina IDP Oina Ladibi Angom Memchawina Fongdokre Manipur Press Club ta pangthokiba paumising unaba amada mahak na makataraduna haukiba tang taramathoida Kangchup Singkhongda press meet ama pangthoki maduda leiriba IDP Singh asidagi marik chumna pau tamba hairoidabana popular buwahai khara haibiu haina haiziraga hayan kibani maku politician ama oina wangang kibanate lengaga sina IDP Singh asida yengliba meeting asigi matangda wafam khitang phongdokpiu hairubadagi haikibani maduda lengakta sokadaba amadi mayokta ngangkiba amata leite kanagi thawinsin na mahakpu fau haina insilibano popular politician ama oirambasu yai adubo mahakpu politician ama oina nganghan kibadi nate maramaduna mahaki mathakta paliba FIR ase khudakta handokadabane karigumba handoktrabadi IDP Singna akanba khongjang sangsilagani haikhe Kangchup Singkhongda leriba maraba bisingda mahakpu akoi ngungdadi wa marikna tamba haiba banatabadina mahakpu akoina Nang wakra ngambiu aku damakta masuk aku yang Kangchup Singkhong ko kibani Kangchup Singkhong ke cawi bani adu payenda laizati bagi wani adu na mabo ko na politician na mo na mabo ko na profession laga wangang manate kari kumba mana ngangi basin sida soiba ngamba yaw basunate kari kumba sarkar amagi na government na kari da
ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯤꯔꯝ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯃꯥ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯍꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯕꯨ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯤꯕꯁꯦ ꯇꯧꯕꯤꯒꯅꯨ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ FIR ꯑꯊꯨꯕ ꯃꯇꯝꯗ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ITBꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯔꯤꯇꯦꯁꯟ ꯀꯌꯥ ꯂꯥꯛꯀꯅꯤ ꯏꯔꯥꯡ ꯀꯌꯥ ꯍꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯨꯅ JJM gi makhada lising ani kunmari fawda imung khuding thaknaba sing phanganbagi pandam thamjaragasu Bisnupur district ki Kwakcha gi ayamba sarukta thaknaba aphabai sing phangdri haina khunja singna MP Bimolda wakalakre MP Angomsa Bimol akoi zemna Bisnupur district ki Kwakta da miyam gi award pa yengsin kiba khungsat aduda MP Angomsa Bimol akoi zemna Kwakta kaithal gi fibam yengsin baga loinana mafam aduda miyam ga unaraga award apa sing wata nakhi miyam gi wakada gi matung inna MP Angomsa Bimol akoi zemna Ministry of Website portal da Pm-Istv na thagalaki ba report yengki maduda Kwakta GP da yumthong samriga kuntra taruk thaknaba ising pikre haina palamba thengnaki miyam aduna sandongi oina ising kharadi fangle Kwakta kuman yauna mafamatai di pipe phauba samdri Kwakta gi oina loki ifutta thokpa ising leiraga seasonary haina thamki haire Pm-Istv gi official singa MP Angomsa Bimol akoi jamna phone da wari sanaki pathanatana Swachh Bharat mission gi makhada pikhiba ising gi data JJM da hapsilabra portal da thagatlabra chingnaba chauna leire masi yengsinba chumgane scheme amagi record scheme amada hapsinba haibasi tawdaba thabak ama sel lauthokpaga sap manai website portal da tasengna thabak suba loiraba adu tamak thagatfam thokpani haiki Swachh Bharat mission ni makada sambab ko magi pipe from not the mission is seven agenda aine chinga ise mapu mahumari sore ba ha madai de soi de thenga bani disa meeting da loin chong kore bai husu se pam je kota da pam ba sidai sida chu chamana na aine poche moina Swachh Bharat mission ni makada leibuduna adugi data do thajal laga this is illegal tawdaba thabam de misal lokka samane basidi si am kai yang yo kota ge sidai se yari se kota khuman na ju aduda mo house mami no pi le re basi se am to check ya yo famina ba an je de koi di pandia State Council for Educational Research and Training SCERT na NEP 2020 implement taunaba National Curriculum Framework for Foundational Stage 2022 amasung NCF SE 2023 animak Manipuri londa translation tawba loire haina SCERT gi director A Romelna fongdokre wafama singa sidagi hauduna SCERT gi multipurpose hall da nimit mangani chupna development of state curriculum framework for school education preparatory and middle stage haiba hiramda pangthokadaba workshop hawdokpagi thoramda haikibani curriculum asi Manipur University DMCTE DMU private college amadi SCERT gi subject expert sing yauna tongan ba subject sing resource person sing NEP 2020 amadi national curriculum framework sembada member ama oina maroiba thaudang lauriba Ajim Premji University Bangalore gi resource person singa loinana punna khutsam naduna pangthokadaba puthokadaba thoram aduda A Romelna makhatana department asina hauzik NCF SE 2023 asigi makhada FCF SE state curriculum framework for school education puthoknaba thabak paikhatli haukiba methada ahan round gi workshop ama Azim Premji University Bangalore ga khutsam naduna pangthokre workshop aduda ayamba saruk loisin kre loinana ani subar round gi oina workshop ngasi July 13 dagi July 14 fauba pangthokadabani Department asina August da final draft ama puthoknaba pandam thamli haiki Class 1 amsung 2 gi ladik se matangi chahi da siznanaba tamnaba Board of Secondary Education Manipur na masi develop tawgadabani madugi damakta mari leinaba department na Board of Secondary Education da khangan kre masi pangthok cheriba workshop ase anirak suba workshop preparatory stage amadi middle stage ki curriculum framework develop tawnabani masi pangthok cheriba workshop sina Ajim Premji Bangalore da based toba university masi gi faculty nipan amsu yawiri masi akoina sangabada August thagi loisalakpadadi haiba curriculum se akoi puthokpa ngamani na akoi khanjai
Manipuri University Students Union amasung University asigi Constituent College singi maikaidagi University asigi lambi sembinaba University asigi gate sabinaba amasung gate singda security thambinaba kayarak mari leinaba authorities singi maikaida haijakrabasu ngasi fawba thabakta ontoraktabadagi University asigi mahiroi kayana University asigi administrative block solon sinduna khungjang sangsinkhre University asigi administrative block solon sindringaida manung dalariba BC yauna stapum namak mapanda thorakna bakhangalaba matungda BC masasu mapanda thoraktuna khongjang sangsilliba mairoi singa ngaihak wari sanake wari sanabadu da yanaba puraktabadagi administrative block adu solon sinke solon sin baloiraba matungda Danamanjuri University Students Union gi president Chalamba Khangembamna DMU gi gate ahum leiriba asi ngasi fawba gate ama oibagi mawongda semjindaba campus manung asigi lambi ka hena fatabana academic atmosphere da akaiba piba amasung gate security leitabana thokaliba khudong chadaba kaya asi yengsinaba mari leinaba authority da kayarak haijarabasu ngasi fawba tadabadagi khongjang asi changsinbani mairoi singna taliba demand asi thabakta onthoktriba fawba khongjang asi changsin khigani haiki Security deploy atuba matamda tawbiyu lambi sembiyu amasung gate panbiyu haibe agenda sing asigi ahongba mata leitaba taragadi khoi makhatana khoi university asi khoi shutdown tawani haibu perform se thamjari aduga loinana khoi ngasigi university asigi campus munung da seliba gari sing asi khoi gi Manipur gi praja singna di khoi gi khoya thongda thong ama saba si loidabana maram oibana ni oibana ni haibe adubo khoya thongda thong asi saba hajik loire hain dakpire adu thungba loidba pawa satra khoi gi university asi dadi aduki mati khudong chadaba lai thengnari administration activities academic atmosphere aduki mati soe southern gate thinge surrounding the leiriba ichilina khwai punamaka khoi university asigi satra singa umkhanabagi fibam do ina thokpagi mami masu ure hairiba khudong chadaba mayam singa si khoi khangma ngamdaduna ngasi di university asigi activities khudima block tawrage haiduna tongan ba UG PG khaktana punamak se sangsin jaraga khoi ngasi gi khongthang si thangjin jarakpani Manipur lenga ke Fisheries Department ke makhada laiba takmu experimental fish farm da Fisheries Department ke Commissioner amadi Director ki metyang makhada ngasi District Fisheries Officer Bisnupur ke Dinosaur amadi takmu experimental fish farm in charge CS Rusikanta anina luchingduna experimental fish farm asina same duna pothok chaba nga macha rohu pengba common crab amadi grass crab masing lakh tara rom thadakre Fisheries Department ki routine program oina leptena satharakpa nga macha thadaba se hana nga macha puthokli basingdagi leiduna thadaramba du handak chahi khara asidagi department masana nga macha sponsor semduna pothok charaba nga macha sing thadabagi thabak chathaba hobani ngasigi nga macha thadaba aduda Thangapa 2 gram panchayat ke administrative committee ki chairman N Chandra Sandra Youth Club ki president L Syam Maitai amadi local elected member kaya amadi Fisheries Department के स्टाफ के आसु सरुकिया के nga macha thadaba aduga mari lenina district fisheries officer ke dinesorna chahi khudingi department na nga macha thadabagi program adu chahi asigi oina su pangthokpani masina nga mi singi sanmetlon da kharadang oibasu mating oina ba pandamga loinana department na paikhat pathaurangni leptana chahi khudingi pangthokigani haike Magna makha taraduna Fisheries Department ki oina takmu experimental fish farm da ngami singna nga fabagi off season lay masigi manung da nga faba tawbiganu haina su appeal tawke Pachida taduna hingiba mi singi hingnanaba simmitlon phaganabay damakta thadariba nga singa sidagi makoina kijang tawrebasu punsida line hingba yanabagi pandamda koi thadajabani leptana chai khudingi su thadagini machigi nga macha singa se tangu gi akoigi fish farm asida akoina spondagi sengwatcharaga fingerling pharaba matungda nga chi thadukjabani pachida tariba ngami singa sina akoigi department pijariba off season June July August tha umse phadok pidanaba aina ngami singda paujil lasi pijari Manipur da hokiba pung kunmari ki manungda sample Nepal test tobada kaksing dagi mi ama COVID-19 positive oiba thengnare ngasi mi mari discharge tokiba ga loinana hauzik fawbada discharge tokiba apunba masing sahunga supna ani yaure active case kunithoi leiri Hauzik Manipur gi oiriba tangdulaita daba matamasida thadau NP Manipur na fongdurakpa warwal kharada Maitai Mitai Tribe Union MMTU gi wakalwal aningba apamba fongdurakli
Thadau NP Manipurna apunba Manipurgi saktam ngakpa Manipurgi ST lista niom lana yausilliba any cookie tribes asi lauthokfam thoi haibasi achumba wafam amani haina lawi Thadau NP na apunba Manipur miyamgi apambada mitop khandokpagi thabak NRC chatna hanba logi wangmada mitop changlak pathingba FMR gi matangda lawriba firep amadi chingda drugs ke business amadi popi thaba thingmagi lawrakliba firep pusu taramna oi Manipurda mitop lakyana logi wangmada sangsilaktuna kundasan duna laisliba ase laingak na leplakpa base year amada yumfam oiraga mitop sing ase masa masagi maramda halan kiba haibasida pumnamakna yafam thoi Manipurda ingtappa purakna bahotnabada pukchel sengba thamoi sengna kanglup khudingmakna firep lawfam thoi haina MMTU na fongdorakle Hauzik pawgi maraktan ten break amatang lominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College the Labana July Taramati de Kunanga for Yam Chorba offer on Pizari Madudi school bag and labor bag and half chicken Yamadi bag and labor 20% off Pizari Miana see and a Kangaraba can back to school college seminar workshop sports airbag traveling bag rank on a Chimbalwina Pambigani Luina school singing over upon my uniform Supambigani Amasung uniform Kudimaki Apamba design the customized order to Yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi hauraga multi speciality hospital amadi cancer care faubada babina na mangzil thaduna lakli haujika muk makhata na changsilaktuna mayamgi mafamda kudol tamjari babina Institute of Nursing Manipur Nursing Council nasu recognize tawraba matamga chunarba classroom advanced lab sing leijeri babina multi speciality hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oiba institute sing da thabak tawbagi kudong jaba su pizari hauzik admission haujare sukna tagi sit nipu khaktani ahan balakpada kudong saba pijagani babina Institute of Nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East Soccer company gi crown maker real Chahi yankhai suraba soccer company gi crown maker real Hauzik market ta phangbiragani Mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real Bracket tungda taram nokchari makhataba pau pizari Indian Special Force na apapa drone season aduna Nagaland amasung Myanmar gi lona bamafamda haukiba thangzan numit ke nongyai ayuk pung mari fauba Alpha 1 amasung pele gi joint camp ta bomb chamaga yankhai ki mathakta thadarakre hairi aina thinkraba RPF ki Deputy Secretary Publicity Robin Khuman gi cherol amana Lan asida pelegi oiba maikaida gi asi ana asokapan yaukide adubu Alpha 1 gi Lower Council gi Chairman Lieutenant General Nayan Asom laikidre Alpha 1 gi kadar kharasu sokre masigi damak RPF na thamoi sokna nungaitaba phongdokle hairi Manipurda hujik thokliba lal marak asida lamlai kendra gi MLA KH Ibomchana miyamgi yaifa thorangsu lepalaitana tawri Thabak sung tawdabadongna uhanna bahotnabiganu haina Takel Youth Welfare Organization gi member Tensubam Damendana Paumis Singh unabada phongdokre Takel dalaiba alam singlakta Paumis Singh unabada Damendarna makha takibada Takel miyamna matam kuinadagi mang
mangzaduna lakpa takhel amadi sanjanbam gi tainabada leiba thumbi ching kakpakhak natana double lane gi thakta pakthoklaba lamgi sembage thabak kanna chathari lambi asi sembana maram oiraga lambi fauna dabadagi hana lambi oina leirabasu chatpa yaba lambi oiramdaba alam singlak faurga chatliba lambi gari chatpa yaba lambi oina semgatuna lambi fauna hali takhel GP gi manungda sanjanbam kharason takhel na chingba khulgi lambi sing koilas thakre mafaudam dagi purakpa ising takhel fauduna laklabasu khulla seda kanaba amata pidana lakpadu MLA KH ibom chanakan hotnaduna takhelda ising piduna lau uba amadi atai hiram singda kanaba pire chingkhai chingdagi ising lauraga takhelda ising pinaba thorangsu kanna paikhatli Manipur gi oina lan akanba ama thengnarabasu MLA na kendra gi chawkhat thorang lepalaitana tawri MLA na tawri basing khangsinadaba saduna kanagumba kharana thabak amata tawdabadawna uhannaba hotnari base nungaite MLA na miyam gi damak tawri basi aikoi punna saugatminaduna hena thawna leina thabak tawnaba pangal oina hapminase aranba wafam da yumpham oiraga kangyet yetuna MLA gi thawna hanthanaba hotnaroise haina mahakna makhata ke खल्लगा लाकपनी अदुबु कोई ऑनरेबल मिंगोना पंजाबदा केआईसी बोमसा अमदी खुरागी ऑनरेबल एक्स मिनिस्टर सोसिंद्रो अनि खोसननरगा लंबी कोई थुंबी सिंगजे काकपीबनी TS Paul Manipur Women's College Mongsanga ki Department of Zoology amadi Internal Quality Assurance Cell IQAC na sinduna from aquarium fabrication to biofloc fish farming enhancing fish and fisheries productivity haiba hiramda numit nini gi oina chatharakpa training gi thoram mai pakna pangthokre thoram aduda college asigi tongan tongan ba stream da tamliba mahiroi humfurom sarukya ke thoram adugi manung chana aquaculture chakothanaba pandamda college asigi Department of Zoology ga Department of Zoology Kirorimal College University of Delhi ga Memorandum of Understanding amasu khudyet pinake numetini gi oina chathakiba training aduda Department of Zoology Kirorimal College ki head Dr. Lukram Ingochoba mitaina aquarium fabrication amasung biofloc fish farming gi matangda khudam ke apiduna kanaraba wafam sing thamke asigumba training program asina saru kyariba singda makhal kyagi kana ba fangan bata natana college asigi academic excellence fangnaba sangsiliba khongthang dasu achouba kanaraba khongthang ama oiragani hairi Ideal Teachers Training Academy Sajiwagi Lisingani Kulhumdoi Kunmangagi 4th semester outgoing Mahiroi Singh College Asida Laihoriba 2nd semester gi exam thakraba Mahiroi Singh na Lising Ani Kunmari Kuntaru ki batch na farewell pikre Thauramasida College Asigi Principal cum Secretary Yengokpam Ranjan Khagokpam Kala Amadi Khagokpam Ronel na Maruiba Miosing wina saruk yake Thauramasida Mahiroi Singh da achamba khudol piduna ikai khumna botki Ngasi Federal Students Organization Kanglaipak Pesok Nasin Langduna Nomagi Oiba Drug Awareness Campaign Tama Career English Academy Khongampat Khunauda Pangthokre Thauramasida N Bobo Maitei Thangzam Subhas Chandra Yendrembam Bimol Chan Kanguzam Amarjitna Maruiba Miosingwina Sarukyaki Pangthokliba Awareness Campaign Tasagi Nungi Oiba Waroldi Mayai Kaba Chinjak na Sokhallaba Khunai Asida Mairoi Singi Thaudang Haiba Hiram Asidani Kumbi Kendra gi MLA S Prem Chandrana Kendra se ki saukhat thaurangda apen bapok laduna atopa political parties singda yauruba Kumbi IB Road Ward number 3 da leiba imung kuni thoi gi mioi sing ngasi MLA Prem Chandra da changlakpada MLA na taramna okre MLA ga punna chatmina ba imung kuni thoi asina sem khiba sanasam Prem Chandra MLA Kunmapal Kumbi SC Supporter Committee Kumbi Polling Station 29 by 27 gi Thomas Singh Amadi Member Singh Adu Yumnam Ongbi Ibem Sana Luchingduna Mongsangai da Laiba MLA gi Yumda Laktuna Sakhang Maikhang Nabagi Mifam Pangthok Pagaluna na MLA da Tawhaningba Thabak Kaya gi Maramdasu Khanaki Pikliba Angang Singbu Diarrhea Layong Dagi Ngak Thok Pangamnaba Ministry of Health and Family Welfare na Kanana Paikhatpa Thaurang Amoina Jahesigi June 13 tagi July 13 fauba chathanariba Stop Diarrhea Campaign Thobal District ki oina sungasi Deputy Commissioner Thobal Hana Kamain Haudokre District Health Society Thobal na sinduna Thobal District ki Conference Hall da pangthok ki batharam aduda CMO Thobal Dr. Wainokul District Hospital Thobal gi MS Dr. W Ruhini Kumarna Jingbana Athoiba Mithunglen Singh oina saruk yakhibaga loinana staff kayasu saruk yakhi
Campaign asigi manung chana Thaubal district ki manungda chahi manga fawagi manungda leiriba angang lising kuntraga chani marfudara marida ORS pithak nabagidamag health center khudingda ORS zinc corner hangadauri amati school karba mahiroi singi damakna awareness kaya pangthokani hairi. Loktak Mayayda Laiba Ithad Karang Islanda ngasi United Women Development Organization UDO Bisnupur District na District Malaria Officer Bisnupur amadi Public Health Engineering Department PhED Bisnupur Division aniga khutsamna duna kangdagi sandorak balena dagi ngakthok naba amadi ising dagi sandorak balena kya dagi ngakthok naba ngasi nongmagi oiba kangkal hidak lupthok pagaloinana awareness program ama pangthokre. Karangda laiba ima panchoibi harauba sanglenda pangthok pathoram aduda chawrakna kangkhal chanirom hidak lupaga loinana karang yumthong ayambada elam amadi bleaching powder singsu yenthokki loinana kang ma sandokpa kangna sandokpa laina singdagi karamna ngakthokani amadi isingdagi poklakpa laina singdagi karamna ngakthokani haibagi matangda malaria department ki oina district malaria officer ke biramangol amadi PhED gi oina junior chemist KH Pramodini Devi amadi lab assistant T Vidya Sagari Devi anina wangang ke ngasi pangthok liba thauramasi gi matangda United Women Development Organization Bisnupur district ki president N Bimola Yudogi team amana karangda tree plantation ama pangthokibada Karangi Prajana Tengneram liba awaba sing yang luraga ngasigi thauramasi DC Bisnupur gi mating loinana pangthokpani makhatana Karangi Praja singi damak mari leinaba department singi maikaidagi matam gi oiba meeting changhaningbagi apamba fongdorakhi Thanga Karangi imai bema panthoibigi community hall asida kanghan sani muk lupnaba amadi aiko yumthong khudingi ki malaria khungdanaba udoga punna khusamnaraga kangmarum hatnabagi chemical PhD department na aiko chaibi gare aduga bleaching powder kokta mamam PhD matum mamam aiko yumthong khudingi yenjare matamgi matuluina aiko masi any department khuding mana mieng changhanningi haibaje udo Bisnupur district ki maigaidagi haijari Karangi Kunja Manangasi Udona Senduna Bangtok Libasi Yamna Kanai, Masida Natana Karang Hariba Kulasi, Hiram Kuding Makta Sotai Haibiyai. Karahena Matak Tariba Health Sector Da Marilina Basing Namitiang Changaning Haiki. Painatraga Pate, Habagi, Testa Una Kona Tawiriba, Imasing Silaga, Department Sing Lakpiraga Tawibasa, Akoi Karanguina, Akoi Hiding Island and Noite. Bisnupur district in Nambola amadi akoibada laiba in khalakliba mairoi singbu pukning thogatuna hena faba mairoi sing puthongnabagi pandamda Development and Protection United Voluntary Organization Nambolna sinduna tarahumdoi suba oina bosem kosem amasung sibesina loba class 10 amasung 12 ki examination da mark wangna fanglakpa mairoi singbu sel amasung certificate piduna pukning thogatpagi thoram ama Nambol kaithal da laiba public hall da pangthokre mairoi puna chamanga sumna Nepal da selgi mana certificate amadi study lamp piduna pukning thogatki Tauranga Mari Lenana Nambol SG MLA TS Basanta Kumarna Mairoi Singna career khak natana faba mioi ama oiba habasi yamna maru oi isagi leiba mahi amadi wakalau sing asi khunaida karamna yohangadagi habasi Mairoi Singna khangba yamna mathau tai haiki Student namoina, how do you become a good student? Like Pavasina, primary duty never. Why the Gimaru say discipline never. Hard work, discipline, right, left hand never. Hanna honaba, discipline labor. What is discipline? To do what you are supposed to do. To become a good student and a good human being. Adu discipline ka hai. All Manipur United Clubs Organization Amukogi Mitiang Makada, All Manipur United Fish Farmer Association Amofana, Rural Sub-Employment Training Institute Agel Patka Kutsam Narga, Ngayok Pagisan Pamda, Achoba Taudang Laudiba, Ngami Singbu Training Pibagi Program, Makata Trak Poinangasesu, Bisnupur District Kumbi Lai Sandongda, Haudokre, Numitarani Chatagadaba Training Program Asida, Ngami Singbu Matau Karamna, Ngayok Tunangagi Potok, Marangkaina Potokani Amadi, Sendong Laina Kamdong Nangagi Farm Chalaigani, Ngada Tarakadaba Laina Tina, Ising Pumlakadaba
adudagi kananaba upai amadi farm asi mapung fanaba hotnabada mathau tabasing kamdongna fangadagi haibagi matangda mamut tana nainaduna ngamisingbu khangangani ngasigi program haudokpagi thoramda Director Rural Self Employment Training Institute Yumkhaibam Deban Amufagi President Mayengbam Bimolchan Luang Amukogi Vice President Dr. Norendro Thokchom Amukogi Assistant Organizer T.S. Santi Kumar Su Sarukyake ngasi haudoki bangayok pagi training program asida ngami kuntra mangana sarukyari Ahumlak Suba Dr. Tiam Suresh Literary Award 2025 Handak Chahi Asigi Oina Aiba Moirangthem Rajendrada Sel Oina Lupali Singh Tara Citation Namadi Sol Piduni Kai Khumna Bot Kre Patriotic Writers Forum Manipur na Sinduna Manipur Press Club ta Pangthokiba Award Lanthokpagi Thoram Aduda Babina Groups ki Chairman cum Managing Director Dr. Thangzam Dabali Patriotic Writers Forum Manipur ki President Nauribam Khambaluang Manipuri Language Advisory Board ki Hanagi Convener Nomaithem Kiran Kumar Amadi Eminent Writer Tenthagi Moirangthem Rajendrana Athoiba Mitunglen Singh Oina Thoramapu Amadi Akhanaba Mitunglen Singh Oina Saruk Yakibaga Loinana Laikidraba Dr. Tiam Suresh ki photo da ilaisu katuna ikai khumnaba utki Thoramaduga Mari Lenana Handak Chahi ki Oina Award Fankraba Aiba Moirangthem Rajendrana Dr. Tiam Suresh ki imung manungna piba Dr. Tiam Suresh Literary Award ase fanglakpada thamoida yamna nungaiba fawi loinana ahaloiraba mahakne award ase fanglaknaba hotnabada awaba kaya ama mayoknarabasu miyoiba aikhoina thamliba pandam adudi fangdaba yade khanduna hotnakhiba adugi mahine maramaduna hotnaba kanba thabak ama tawbada ninghannaba miyoi singtana mana pamba lambi aduda chatpada laina chatpa ngami hainasu fongdokhe Haying Kongbal Ufong Yumfam Dalaiba Lining Tausana Mahi Temple Board ki Laigi Ikonda Hyang Tangdagi Swaibam Surchandrana Nga Makal Kaya Amatadakre Tauramaduda Board Asigi Member Secretary Maisnam Sibadata Luang Board ki Member Kaisam Ibomcha Amadi Loisang Taragi Thomi Singsu Sarukyaki Lions International District 322D gi Lions Club of Kansipur Greater Installation Ceremony of Board of Directors for the Lionistic Year 2025-26 ki Anuba members oinabagi thoram pangthokre Kamgaida laiba HDFC building gi Temporary Land Service Center da pangthokpa thoram aduda immediate past District Governor District 322D gi Lion TS Keso Singh RC Region 6 ki Lion Y Ranjit JC John 11 Lion K Suniti Devi President Lions Club Kanchipur Greater Lion S Bhumeshwar Literary Lion and Ivomcha Amadi Lions Member Kyana Sarukya K Lions Club Kanchipur Greater ki President Lion S Bhumeshwar na Fongdokibada Nauna Khallaba President Oina Lakadawriba Chahi Asida Club Asina Miyamgi Damak Ngamba Thabak Tawgani Haike Babina Hospital na Free Skin Consultation namasung Advisory Camp ama numit nini ki pangthokre haide Babina Hospital gi Senior Consultancy Dermatologist Dr. Karam Lokendrona luchingdina miyoi sani ga kunithoi rom layengke Mayang Imphal Prabhavati College ta hangliba relief camp ta changzafam lauduna lariba more ward number 5 tage Laurembam Indra Kumar na maina chingbadagi masagi anaba ama oiraktuna rims ta laying chathaliba sida kharada oirabasu mateng oinaba kanglaipak news tengbang luf can telgi maikaidagi seloina lupali singh tara tengbang pikre kongsada duda KNTL gi vice president Arambam Bedana leima yauna KNTL gi maru oiba thomi singh su saruk yakhi Imungi awat pa singna maram oiduna mahima sing tambada mimana na tambagi khudong chaba wat laba chahi nauriba kumbida laiba Sanatombi Oriental English School da class 2 da tamliba nongmai khong mayai lekai dege mahairoi nupa macha amada school gi oza singna uniform khutsina kre imung manungi laitalai bagi awaba mayok nabata natana pokmina ba mayamba masagi anaba mana maram oiduna layeng duna laibana maki mahima sing tambada changdaba yadraba potlam singi awat pa laibadage school adugi oja ningthauzam thoi moirang Mona amasung konjengbam Elisan angang aduda uniform kutsinakibani amaromda mahairoi nupa macha aduna nongmai khongdagi mahaki school kumbi fauba bus tongduna school da lakpada bus ki bhara loramba adusu chahi ama paisa laudana bus tonghalagani hairi sanabagi pawai ko gi senior sports journalist Boya Ninthauzamdagi lawirase Anisuba Premier League ki match conduct toriba official singna piriba decision sing niam sumna pi khanjarabasu
Sanaruising amadi team official sing yauna ayengba babuk singnadi medical team na matam sana ahanba mating pide haiba yauna yaningdaba utuna irang sagatpa leptari hayengdagidi irang sagatuna thoningdaba thaudok sing uba phangdaroi sililangiba organizing committee na sathariba anisuba premier league matam kaktana anuba picture ama thoktri phauba yaithokre Sheikh Babu Macha Memorial Trust ni sponsor Toraga All Manipur Football Association gi meng makhada mamang thagi April gi tang 23 gi team 35 grubani thongna khaidutuna lamlong thongkhong da leiba artificial tap ground da sathariba anisuba Premier League ki ngasi sanakhiba ahanba match da YSWA Ulongna Sagolbal United pu gol ani amada maitiba pikre YSWA Ulogi mai pakibgi gol ani adu Oinam Birjit na match ki ahum subamadi KI Sandra na match ki humpu suba minita sanki Sagolbal United ki amatangarba gol aduna Yoksim ahung sina match ki humpuni pal suba minita penalty da sanki Anisuba match ki sanakibada FC Rengdai None amadi Wapha Wangoi gol amata sanadana draw satkre Sathariba League asigi Group A da FC Rengdai None na match mari sanakibada point tara paiduna ahanba amadi Wapha Wangoina match mari sanakibada point nipan paiduna anisubada leiri FC Rengdai None gi league round gi aroiba match ta Southern Sporting Union SSU singjamaiga sanagani Wapha Wangoi gi aroiba league match ta Angtha FC ga sanagani Imphal East District ki Daina English School, Imphal West District ki Yumnam Huidrom Higher Secondary School, Kakching District ki Langmaidong Higher Secondary School amadi None District ki Khangchinglung Higher Secondary School Sahitra Tren Makhagi Nupamachagi Humpumari Suba Star 11 Superto Cup Football Tournament ki semi-final Sangkrai Manipur Sarkar ki Department of Youth Affairs and Sports ki Meng Makhada Tha sigi tang 32 Singi District Tarugamadi Peligi District Manga Punna District Ramathoina Saruk Yaduna Sathariba Sahitra Manga Makhagi Nupamachagi Sahitra Tret Makhagi Nupamacha Amadi Nupi Machagi Humpumari Suba Star 11 Superto Cup Football Tournament ki ngasi Mini Stadium Thawal Ningomam Ground Sathariba Sahitra Tret Makhagi Nupamachagi ngasi sanakhiba ahanba match da Kakching District ki Langmaidong Higher Secondary School na Thawal District ki Khongjom Standard English School bu gol manga sinoda ani subam match da Imphal West District ki Yumnam Huidrom Higher Secondary School na Kangpokpi District ki Nidi Home Academy bu gol nipal amada maitiba pikre tha sigi tang 13 ki ayuk pung mapal tabada sanagadoriba ahanba semi-final match da Group A gi winner Imphal East District ki Daina English School amadi Group C ki winner Kakching District ki Langmaidong Higher Secondary School ga sanagani ani suba semi-final match tha sigi tang 13 ki nungthil pung ani tabada Group B ki winner Imphal West District ki Yumnam Huidrom Higher Secondary School amadi Group D ki winner None District ki Khangchinglung Higher Secondary School ga sanagani Artificial Football Tap Ground Langjing Asokbuda sanakhiba sahi 13 makhagi nupi machagi ahanba match ta Senapati District ki Samaritan Public School na Thawbal District ki Texam High School bu gol ani amada ani suba match ta Imphal East District ki Porompat Sabalekai High School na Sandel District ki St Peter Higher Secondary School bu gol nipal sinoda ahum suba match ta Imphal West District ki City Higher Secondary School na Bishnupur District ki Wainam Government High School bu gol nipal amada mari subam match ta Kakching District ki Amutombi Divine Life English School na Tengnopal District ki Kasturba Gandhi Balika Vidyalaya bu gol ahum sinoda madi manga subam match ki sanakhibada None District ki Khangchinglung Higher Secondary School na Sandel District ki St Peter Higher Secondary School bu gol tara sinoda maitiba pikre Amaromda tournament asigi saruk ama oina Lilong Chajing Kangjebung ground chathariba sahi 13 makhagi nupamachagi ngasi sanakhiba ahanba match ta Sandel District ki St Paul Higher Secondary School na Kakching District ki Padma Academy English School bu gol ahum sinoda ani subam match ta Imphal East District ki Ramananda High School na Senapati District ki Mount Zion bu gol ahum ani da
ahum subam metsa Tengnopol district ki Saint Joseph Higher Secondary School na Ukrul district ki Hundung Kaji Pung High School bu gol manga amadamadi mari subam mets ki sanakibada Thobal district ki AG Memorial Academy na None district ki Khangsingnung Higher Secondary School bu gol taruk sinoda maitiba pikhi Dem College campus to leba Manipur State Badminton Association sinduna pangthokiba anirak suba non-state open badminton tournament 2025 ta Landborn Badminton Academy Nambol gi sanaroi singna gold medal taruk amadi silver medal manga punna medal taramathoi larakhibabu Landborn Badminton Academy Nambol gi maikaidagi sanaroi singbu taramna okpagalunina sanaroi singda chamba khudol potpiduna pungning thawatkhre Landborn Badminton Academy Nambol na academy asidagi badminton sanaroi kaya national player kya su puthokpa ngamkhre Loinana Makhatana se puthokpa ngamna bhotnari hairi Brighter Public School Androna Sinduna School asigi pass out student oidiba Panjawam Nirmala Chanuna lakadariba AFC Women's Asian Cup Australia 2026 asida qualify oirakpagi mahakpu okpagi thoram ama school asigi campus ta ngasi pangthokre thoram aduda mahakpu pungning thogatpa oina thoram mapu oidiba school asigi principal Chinga Kham Kulachandrana selgi mating galonina achamba khudol tamkhre KFC Kiamgai Amadi Golden FC Team B Kiamgai First 9A Side Football Tournament के final चंक्रे Led TH Angang Macha Maitai Amadi Led TH Tombi Devi Trust Kiamgai na sinduna chathariba KFC Kiamgai Amadi Golden FC Team B Kiamgai First 9A Side Football Tournament की sana के बाहन quarter final match ta KFC Kiamgai na John FC achan bigaibu goal taruk ama amadi ani suba quarter final match ta Golden FC Team B Kiamgai na Kurai FC bu goal manga amada maithi bapituna semi final changkhibani aroibada maroiba paw amkana pizari Chanungi Chaibu Lokpol da Lawmi Singna Laurang Suringai da Jingthak tagi nongmai round khara kaptharakre hairi Manipur gi education system asi aikoi isana sota hanmani National Education Scheme sing ningthini yangsinba changi haina MP Dr Bimol Akoizamna haikre Manipur gi miyambu center gi luchingba singna karisu laitana khalakliba amadi Manipur miyamna MLA singbu chai thangliba si BJP gi MLA singi khudolni haina hanagi minister and loken haikre amadi leibaga sigi top sigi khudong chaba leiba institute singi manungda Regional Institute of Medical Science RIMS na ahum suba oire Ngasigi wena dia STB na sandok chaba Manipuri pau mata se losinjare medeng tabri bupung namakpo amuka hana kurum jare